Pausada yung pumpibambar iba pau khara update tau jere. Russian force na Ukraine gi Zaporizhia nuclear power plant attack tawraba matungda khodom chankre. Yamlaba Russia gi lambi singna Ukraine da leiba Zaporizhia nuclear power plant da akan bamungda nangbai kapsin attack tawraba matungda mafam adu gi nuclear power adu makoina khodom chan bangam khre haire. Ukraine gi nuclear inspector na phangdorakpada haukiba sakol sinbita Russian Federation gi armed forces na Ukraine gi nuclear power plant asida nongmai amadi taw kya kapsilaklaba matungda nuclear power plant gi territory adu makhoto khodom chajan kebane. Nuclear power plant adu gi training building complex da asoba maihal ama thorakpo ke thawdo gadu da Europe ke khwaiti ki chawba nuclear power plant gi maikai de ki maling gi mari ainariba United States amasung United Kingdom sing punduna mafam adu da lan soknariba adu lochena da wafam phangdokna rake. Ukraine की emergency service na phangtorokpada Ukraine की GMT da UK pong mari minute kolom tabadagi akan bamong da Ukraine की lanbi singa Russia lanbi sing ani ki marakta akan balan songna ki adubo misi pina ki baudi chapchana phangkide aire local authority na phangtorokpada nuclear power plant laifam adu da kapsela kip nongmai amade bom sing adu funa electric generated manga sogan patan atana yamna maru oipa power plant asiki radiation level di sogan bangam kide aire. Tawdugadra Ukraine ki President Zelensky na asawa phongtuk latuna haikibada asigama makal ki etigasi Russia natan atopa lepak amatana su nuclear power plant unit da nongmai kapsan bagi tawduk amuta thokeba leitre haike. Nuclear power plant da bom kapsan dan attack tawpa se pohari da masina alba oigane miobagi semlukliba pohari sing da terrorist khatana nuclear ki terror tawbane Russia na sa tharakli bukhangthang asida malem ki oiba tengbang pebi ana Zelensky na makatana phongtorakle Kari gambar Rusia ki attack aduna nuclear power plant asi pawharam bathokla bade punamaki aroi padu oigadori bani amade Europe kumba tunggadori bani masina Europe kumba mangtagan gadori bani marmadana European singna kudak asimakta Rusia ki troops sing bathabakasi sadabada lepan gadabani ana phongdorakle Thoki bathok adu ki matang da British ki Prime Minister Boris Johnson Russia ki President Putin ki sathina mahan tagan bathogan bangam bathabak sing asigdam mahku maral sike Mana makata na phongdora kibada Russia ki thong asina Europe jati pumbagi ingna singna leijabatu da haktin akiba pire marmuduni United Nations Security Council gi akhanaba mifam makobagi tangai fadaba leire ana phongdorakle US ki Department of Energy nasu nuclear incident response team adu activate tawduna mangjona sem chabagi thabuk lakot bahau khre aire maragasi da Ukraine ki football star Zinchenko imungi khalaka lanjawba ngamdre Manchester City ki star player Alexander Zinchenko na PBC da piba interview amda Russia na Ukraine da landa ba mikup atu dagi mahaki thamoi da leptana kaptuna lakli atai sports star mayam amna mayam da laga Russia na lan thengriba asida magsu saruk yaning badu mahaki manungi khalaga lan jawba ngamdre haire sahi kun maka soraba football player asna phungtok pada mahaki mari bak masa asina landarik liba Russia gi lan thengna ba kaitong to to patawroi matang asida Russia ke footballers in the wafam amata phongtok tana tumin da laisin ba se chumdabani an jama no phongtorakle Ukraine ki sanaroi hanu eramba amdi haujik sanaroi oriba kya Russia na Ukraine da heklan darapa ga mayum da hantuna Russia lanmi ga lan thengna bada yaure lan jaruk yari pa sanaroi sing marakta world heavyweight champion Alexander Usyk amadi football gi manager Yuri Yerne da yaure matang asida Zinchenko no phongtok pada karigam hang na masanu fi amdi imuk manungi khalaga Kalam dapat taragadi mahak masasu nahan na Ukraine da chatuna lan saruk yaraga dabani magsu Ukraine da poklak padina atai sanaro singna phawribu wagalol adu mangonda su phawai magi leba kimyam na kari karamba wakal khan bagi haibedu magna ningtina khangi magsu magoi gi marakta yawri bani Ukrainian amu oina poklam bagi chawthok saba adu mangonda su lai magi ponchi ki aroiba tangkak phawba Ukraine adu mak oigane laiba gadu da leirba music na Russia ka mato karam da lan thengna rebagi haibedu atofa Laibaki miyam sinu uba matam da matau kram da Ukrainian chingna makoi ponsi kita baglan thengna rebeki aipedo mayak sing uba ngamgane makoi da kaidong nung da su Russia gi makuta lemno tok patawroi Zinchenko abadi fellow Premier League star Andriy Yarmolenko animak atai Ukrainian footballer sina tawbagumna Russia pu malem gi football gi community da lan gi mek da libriba asita saruk yari Zinchenko asi mamang Russia ki Alpha Arba Club aduda season ama sanra pamatung kumza Lisangani taraga darukta Manchester City da pound million 1.7 ki FIFA sign tawdun ngasi foba sanare ngasi jumhak Ukraine da thokle patawok asin leptana China firi United Kingdom gi matam da
Ahing nongyayda mahakki nupina mahakpo haudoklaga kaptuna Ukraine thokliba langi matangda wari sarakpada mahaksu kapke. Laibak adu thokliba langi video aduda yamna nungaitaba phawe. Hena nungaitibadi mahakna munna khangba miyoi kya lan asida sikhiba sini. Asigamba thaudok sing video million amagi mathakta mahakna utpa ngamgani Russian sin hauji Ukraine gi mathakta sathariba tamthiraba thaudok sing asigi video marang kaida lai. Makoina Ukraine bu singkup sana thugaiba lepdri maribakta miyoi kya chaba phangdabadagi awaba mayoknari. Bangkar manungda amade lainungda miyoi kya leibakta hiptuna awaba khangnare lalasina maram oraga maraibak Ukraine ge mijang ching mausagi ponside hingba ponsi mareladu fangdre asingba tanja asida Russia gi football players in wai amada haidana tumina laithokle madugi mahuta Russian team gi captain Arten Derzhubana mahaki Instagram da FIFA amadi UEFA na Russia pu World Cup 2022 dagi tanthokpa mate atei international competition sing dagi tanthokpada janing da phone tuna laire Ukraine da thuk level lan asigi matang da di wahit maset amata phone ko leite Dezubagi mafang Russian International Fedor Somhol Wandi mahaki Instagram da Russian February kunbari da Ukraine da landa pa hek ahwaga No to war haina thaba photo thagalaki atai Russian team gi fair ngasi forward lan asigi matang da wafong amata phone torok pa leite mana pamli badi Russian football players sing meke dagi su makoi gi meke dagi angam pathak ta lan ase thingna ba khara da warbasu honapam thopani Makoina lana si tokan banatraga su lana si pamde haiba fawadi phongdok phumdokpani adwa ohai ama fawa phongdok tana leire aigoi kudung na lala si thingna na bahona phumdokpani haire Nagala da Russia na Facebook meta thingkre makoi gi et khudimak lepkre Itha thasa da bangmong da thamlakiwa athingba amada Russia na leba kaduda Facebook sinaba ihan khate athingba thamkre masigi bakum oina Facebook ki parent company Meta na Russia da makoi gi et khudimak lepkre Medana fongdo kibada hausi matam asida Russia da operate tawba matam da khudong chadaba thengnabana Russia da leiba miusing batage tawba atseng lep lagane amade Russia manung da leiba advertiser sing na makatana malem gi mafum kya da Russia jawn et na tagna kai gamba amada semba yara roi haike Medana haiki bada Russian government Russian Federation manung da Facebook ki matakta thamkiwa athing mana misam Russian million kya na makhoi gi matik jaba asumba I pau amata phangba ngamlaroi Mahoina namit kudang ki imong munung amadi maruf singka ifau fauna na patawang thawung ke adu masin men baga samanai metar makata na makoina ngamba huna duna service sing among hana sa tabayana na bahona gane amadi miwi sing da safe oina makoi masen ifau fauna duna action fauna dana action tahon gane are Russia ki communication agency Roscom na jorda ngarang Facebook sindabada athing bathamke magoina phongdo kibagi matung ina Russian media gi mamangda aran bamdi chamdaba research tagi ifau lawraga sindabat gi case kun taruk laiki masi kumjali sing ari kun gi October tha dagi hawrakhibani aire ngarang angan bada Russian legislation na lebak odogi armed forces gi maramda aran bo paw sandok bagi damakta anobo aina masemke aina dugi makha da sarak pigidaba music adu sahi tarama kaisam sangda thamgadabani aire Bila tu pukulapo matam da BBC na lebak adu da makoi gi journalistic operation sing loina lep lagani haike madugi tung da Google Twitter amsung Snapchat na Russia da et khudum lep khruba matung da Facebook na su wari badu laura khibane arobi da content sing asigi maroi ba pau khara asi ba pau tamjari ba mari local news YouTube channel amati Facebook page asidagi yangbiri ba punam pathaga jari channel asina dum da kanara badi subscribe to bi tribasna subscribe to bi ramolina like in the share to su kawi kanu punam po amakana thaga jari